Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau. Manipur High Court COVID-19 naba miyo yoroppadigi court asigi normal sitting sing tahasigi kunmatoi fawba yaithokre. Pradhan Mantri Narendra Modi na ngasi kilometer ama dasmik mapan sangba Kosi Rail Mega Bridge zati gi miyamda kathoklagani. Yaibasida matang chahi horoppada COVID-19 vaccine fanglagani haina kendra gi haksal amasung yaifa yumbal Mantri Dr. Newsreader na thajaba phongdokli amasung Ngaksal Mantri ni hairi China ga muknari bangang khagi wafam chumna amasung santi ona lotina naba bharaki achet pa firep lay. Manipur High Court COVID-19 naba miyo yoroppadigi cheksul thorang oina court asigi normal sitting sing ta asigi kunmatoi fawba yaithokre. Manipur High Court ke Registrar Judicial na thokpa cherot aman hai orekli bafivam asida court ki case sing yamdrabada chayot lama yaithok binaba High Court Bar Association na hajarakibani tangai fadaba case singi oinadi Chief Justice ki ayabala ruga tha asigi kunmatoi degi madugi chanaba bench semgani Guwahati High Court ki Senior Most Judge Nomai Kapung Koteswar Singh na tha asigi kunmatoi degi High Court asigi Chief Justice ki thabak pudagani mahang na Guwahati High Court ki Chief Justice Sri Justice Ajay Lambana thabak degi potharaga hariba phammasi paigani Bharat ki Pradhan Mantri Narendra Modi gi hungbudra shubha mapokumung mari lenena chayol amachumna chathagadaba seba saptahi gi saruk amu oina BJP Hairok Mandal na sinduna Hairok Kendra gi tonga mafam singda ujara thakre amasung lekai da amot akai sing dokre Thoromdu da ahal olba myo singda khudol pot face mask amasung hand sanitizer sing yen thoki mapung olba thorom Hairok partu da leba Shiksha Mantri Thokchom Radhesang gi yumda pangthoki Information amasung Broadcasting Mantraloy gi Field Outreach Bureau Chandel na Regional Outreach Bureau Imphal amasung Press Information Bureau Imphal ga khusumna dana ngasi New Education Policy lisingani kungi matangda webinar ma pangthokli webinar asida akhang he kya na wangangani Meghala dangara miyo cham humantoy no COVID-19 positive oirakpadagi apunba positive oiba masing lising mari chahum yang khaitari shure ngarang mi ahum siba digi leina asina siba masing kuntrani thoi shure raja asida ngarang mi humbudara nipan naba pharakpadagi hauzik fawbada naba phakiba masing lising ani chahum nifuni thoi shure Nagaland COVID-19 na nabadagi fagalakpi changchala humbudara taruk dasmi nipan taret yaure ngarang mi chama taramathoi naba pharaki hauzik fawbada naba phaba masing lising mari Subna humbudra mapan shure active case na lising ama chama marfutara humdoi leiri Sikkim da COVID-19 positive oiba masing lising ani chani humbudra mari shure ngarang mi yangkhai humdoi nong na positive oirakhi ngarang mi ahum sibe degi leina asina siba masing kongani thoi shure active case na chamri humdoi leiri naba phakiba masing na lising ama chatre marfuga mapan shure Mizoram Sarkar na Aizawl Municipal Corporation area da machit oina thamliba lockdown numit humni amagasu sangdokre lockdown asi ngarang loigadabani contact tracing tawba kudung chahanaba thawrang asi lakholakpani Pradhan Mantri Narendra Modi na ngasi Kosi Rail Mega Setu Mega Bridge video conferencing ki khutang da jati gi miyam da kathoklagani mahangna Bihar gi miyam gi kanagadaba passenger gi khudong chabaga mari leinaba rail project ara ni thoisu hogdoklagani thorum aduda Bihar gi Mukhya Mantri Nitish Kumar yaugani kilometer ama dasmik mapan sangba Mega Bridge asi lupa koti chonga tarataruk changna sabani thong asi sabga lorena Nirmali degi Sarai Ghar fawbagi arapa asi hauji kilometer chani marfutra nipan oriba asi degi kilometer kungani thoida tensil lagani Project asi COVID-19 lajak nungda saba lotion bani maduda atopa lamdagi halakpa sinmishing tabak shubu yaukhi Project asi miyamda kathokpana lamdam adugi miyamna chahi marfutaruk chupna manglamba manglan adu mangphawna halagani lishing wachama pangkuthramari da Bharat amasung Nepal da yuar hakiba aduda ising yamna chawkribadagi relambi adu chenthakibani Madugi tungda Kosi Turalgi yamna tekna konbana maram oiduna matam sana real link asi amuk hanjin hanba ngamduna lakpani thong asi mitiyali amasung Kosi lamdam samna halagani thong asi Bharat Nepal ngamkhaida lalongi oina su yamna maru oi masina lamdam dugi miyamna Delhi Kolkata amasung Mumbai yongna lamsangna chapata su kudong chana halagani Pradhan Mantri na Saharsa Adampur Kupuha section gi Sopol rail station degi demu rail gari su lam tharagani Pradhan Mantri na sangaga doiba project darani thogi manungda anover rail line ani electrification project manga electric locomotive set ama amasung Barda amasung Bhaktiyapur gi marakta ahum subal line project ama yauri tabiriba pawasi Akasvani Imphal degi ni
लेबास द मतंग चेही होरपदा कोविड-19 वैक्सीन फंगलगनी हाइना केंद्र की हक्सेल अमसुंग याइफयुंबाल मंत्री डॉक्टर हर्षवर्धन न थाजब फोंदोकली मांग हाई वैक्सीन अहुम क्लिनिकल ट्रायल की फेज 1, 2 अमसुंग 3 यौरे डॉक्टर हर्षवर्धन न मियाम द वैक्सीन असी फंगरिबा फावा सोशल वैक्सीन ओइना गस अनि थामननबा सोशल डिस्टेंसिंग नागना अपील तौरी ngarang Rajya Sabha da COVID-19 laichit ki khanabada mantri na pakum pikhi mang hai vaccination puthongnabagi matangda Bharat na World Health Organization amasung ate international organization kaya ga punna thabak tawminari COVID-19 laichit thingnabada COVID warriors sina lawriba thodangbu thakal aduna mantri na hai Pradhan Mantri na ware khudingma akhang ahi singim matengalona na lawi amasung leina asiga mari leina ba wapum khudima ko onaba sarkar honari mahang hai Bharat ne hek horopadagi COVID-19 laina lanting na ba horaki amasung pukchil sengna amadi thawai yauna lan asi thengneri mahang hai ningthina contact tracing tokba surveillance mechanism amasung lockdown na COVID-19 na ba amadi siba masing hanthan ba ngamli ngakse Mantri Rajnath Singh na hairi hojik China ga muknariba ngangphagi wafam chumna amasung santi oina losinna ba Bharat ki achetba phere lei aduga thorko yaba khudingmak mayokna na ba leiba ashine sem saduna lei mang na hai China na line of actual control LAC da leiriba status ko hongdo na ba honari madu phiba mata da Bharat ni yaba ngamloi Ladakh lamdang ngangkhai de orekli ba phibang gi matang da ngakshel Mantri na Rajya Sabha da warot lama pikhi Mantri na hai hoji oriba phibam asida generiba lanmi gi masing amasung friction point masing da yamna khenei mang na hai munariba manung asida Bharat lanmi na lawriba phirep amasung ka horokpa thabak singda khangna leiriba asina Bharat ki lanmi gi lichet adu utli amasung leiba sigi lamgi apun basaktam da ngakpa tangai pharakta ba thoidokpa thongna utli Bharat Lanmi ki Makok General MM Narabani numit nini gi Jammu Kashmir khongchat ngarang Srinagar da thungkhre hek thunglabaga mahangna awang thangba Kashmir gi line of control LOC gi fivam hakthena na yingsin ba chatki awang boching lamdam da mathau toriba jawan singa wari sanabada mahangna makhoi gi thaksi khasi amasung Pakistan na ceasefire tugairapada makhoina piriba pakum adugi da mak thagatki Lok Sabha da Farmers Produce Trade and Commerce Promotion and Facilitation Bill listing anikun amasung Farmers Empowerment and Protection Agreement on Price Assurance and Farm Services Bill listing anikun voice vote the pass tokre Farm Sector gi bill anidu ngarang Lok Sabha da Lawshing Mantri Narendra Singh Tomar na putoki bani bill sing asina chehi asigi June manga da jari kiba manaba ordinance ani adu mahut chilagani Bill sing adu ऐतिहासिक ओइबा बिल नि हारि नसरी तोमन हाई बिल सिंह असिना लेबा असिगी लोंगमी सिंह पुंसिता चाउन ओन बपुरक लगनी मंत्री न हाई बिल असिना लोंगमी सिंह द मखोगी पोथो योनबगी निंगतंबा लेहलगनी लोकसभा न लौ सिंह ग मरि लेनबा बिल अनि पास तोकिबा अदुदा प्रधानमंत्री नरेंद्र मोदी न नुंगाइबा फोंदोखी सेवा सप्ताही चथरकलिबगी सेरीस्ता ngasi swas भारत की मतंगदा अखनबा पाउदम पीरी Hauki bache hitaruk tan Narendra Modi sarkar na luhe na ba Bharat haibasida akhanaba miyeng thamli Swas Bharat mission na khungang amasung sargi lam tonga na khaiduk na akhanaba miyeng thamli amasung leiba asida sanitation fagathan bada maru eba thokdang lawri Liseni tana mari da mission asi haudoki badigi leiba san batung bada individual toilet ko titara hena sakre masigi mahai oina raja phumnamgi khungang lamsing mamang chihigi October anida lamhangda amang asoi tawdaba mafum oiri hana lokthokre Mamang thade New Delhi da Rashtriya Swasthya Kendra hangdok ludna Sri Modi hai Swas Bharat Abhiyan na leba asigi miyam gi lichet sajat da ahongbo purakle Angang sinda machu bachinja warpadigi kudong chata ba ko hanabagi top khongthang amada Uttar Pradesh sarkar na raja adugi angang khongkalai chuba leiba imung kudimakta sanbi amamam pina na ba warep laure mashina angang sing atuda sangom phangbak amalagani Portion Abhiyan gi makhada lakholiba thawrang asina raja atuda nupi amasung angang sinda machu bachinja warpagi changhantan bada mating oirgani hozik aroi bada maroi ba paw amu hanna Manipur High Court COVID-19 naba miyo yaropadigi court asigi normal sitting sing tha asigi kumatoi fawba yethokre Pradhanmantri Narendra Modi ngasi kilometer ama 10.8 sangba kosi rail mega bridge jati gi miyam da kathok lagani Leibas da matang chei horopada COVID-19 vaccine fangalagani haina kendra gi haksal amasung yaifayumbal mantri Dr. Harshvardhan Thajava fongdokle amasung ngaksal mantri na hairi China ga muknari ba ngamkhai gi wafam chumna amasung santi onya lochina na ba Bharat ki achepa phirep lai paulu jare